केबिन मिफम लोरगा तमिलनाडु की हलक की लंबी लेखिद्रब आईआरबी पर्सनल अहम की इमुंग मनुंग लुपा लाख कुन कुन पीरगदे हाइना चीफ मिनिस्टर बीरेन लाउथोखरे मीडिया की थौदांग थागलदुन इनखा तम मीडिया लेतिब मखै साखरप पोरप ngamloi हाइना मिनिस्टर कराम श्यामना फोंदोखरे जुडिशियरी की लम्बा तौरखिब सिंथानिंगाई ओइरब थबक सिंगिदमक्ता गवर्नर नजमा हब्दुल्लाना हाई कोर्ट बार एसोसिएशन थारबक फोंदोखरे अमसुंग फ्रेमवर्क एग्रीमेंट यावदब वाफम सिंग मियाम द खंगलु हाइदुन मणिपुर प्रदेश कांग्रेस कमिटी न लेप्तना खोंजंग संगसलकली मैं खुरमजरी अदमनी इम्पैक्ट न्यूज नि तखिलम श्याम कन हौजी पुंजा फावगी मरब पाव पीजरी चीफ मिनिस्टर नोंगथोम बीरेन ngarang तमिलनाडु कैबिनेट निफम फमलुरगा हलकपगी लंबीदा स्क्वाड की गाड़ी अमा लोक ततासिनबदगी लेखिद्रबा मंगा सुबा आईआरबी के पर्सनल अहुमगी इमुमनुंगदा लुपा लाख कुन कुन पीरगनि हाना फोंदोखरे चीफ मिनिस्टर बीरेन सांगाई फेस्टिवल पांगथोकदोरिबा हफ्ता कांगजीबुंगी सेंगवत सागलिबा यंगसिनबा लाखु दा वाफमसी फोंदोखिबने चीफ मिनिस्टर बीरेन मखा तारदुना थौदोक अदुदा सोकपदगी सीजु हॉस्पिटल लाइकनदुना लेरिबा पर्सनल अनिदसु लुपा लाख मंगा मंगा पीरगने लमदमसिगी फुरुप सिंगबा अमत ओइना पुनसिनबा चलुबा मिशनदा थोकिबा थौदोक असि थमोय सोकनिंगाइने लेंगाक असिना पांगबा याबा मतेंग पांगनि हाइना फोंदोखि नाकलमरोमदा ngarang Sandel district की सजिक नामपाक खुद थोकनबा अमदा असम राइफल्स के पर्सनल अमल लेखिदबा मसुंग अनि सोकिबगी मतंगदा चीफ मिनिस्टर मसिगम खुद थोकनबगी थौदोक असि अमुहना थोअनिंगदे लंबी तोंगान सत्सख्रब सिंगबो असम पुनसिरोलदा हलकनबा अमसुंग मतेंग पांगनबगी प्लान अमा कन सेमले हाइगे संगाई फेस्टिवल पांगथोकदोरिबा हफ्ता कांगजीबोंगी सेंगवा सागरप यंगसिंद्रिंगै मांगवेन चीफ मिनिस्टर बीरेन सीजु हॉस्पिटल लाइकनरी बमंगा सुब आईआरबी पर्सनल अनेगी फिबम यंगसिनबदा नतना जेनिम्स के मोक्तसु सतुना लाइकिद्रबा पर्सनल सिंगी इमुमनुंगी म्यूसिंगसु उनखी यंगसिन खोंगसेट अदुदा फॉरेस्ट एंड एनवायरनमेंट मिनिस्टर टे श्याम कुमार याउना एमएलए सिंह लेंगा की मकोक थोंबा सिविल अमसुंग पुलिस की मकोक थोंबा ऑफिशियल सिंगसु याउके हानगी लंबी बुदी नत्रे सेंबा फजना हौरबनेबा कोलास मथिंग मथिक तो थावा हौरबने दो थोलकपदुदैदा एक्सटेंड हाइरेदना को कनादा ताइननी लेगिदबु सिंगिसिगिना 20 लाख ईस्ट सोइबु सिंगसिना 5 लाख प्रपोज तोरगा कैबिनेट पुथोगा दमाइना डिसीजन अमलोरगा मैले हौरिबा मचा मसु सिंग करि गइदु लाइक तंबदा करिदै कोइन खरा मथिंग पांगजनबा अदमाइना तौसिरा हाइना कोइ कैबिनेट वारेब लौगदोरि हातनबना कोइ मसे नमै कामनबना हानबना करसु कोइदा शांति पुरोय हिरम खुदिमक वारी सारगा लोसनगदबनी अदना वारी साननबगी लंबी वारी साजेना हेता हाइबना तब करी करी कमाय तोरगा हाइसिगे खोसिगे हाइबगे कोइ प्लानिंग मदुगी प्रिपरेशन गवर्नमेंट की दा कोइ याम कने हेक्टिकली तौरी अदुगा विथ ए कॉन्क्रीट प्रपोजल अखोई सेंटर दगी करीदगी अयाबा फजना खनरकांदा पॉलिटिकल डायलॉग तौननबा अखोई कन्ना संगजनगे ना दमाइना कन होनरी चीफ मिनिस्टर नोंगथोम बीरेन ngasi न्यू दिल्ली चटकनी तौरम अदो कैंसल तौखिबना मरम ओइरगा नवेम्बर थागी ओइना सिंगिलु सिंगबा सिंग उनबगी नुमित अमदी मियामगी नुमित हयेंग नवेम्बर 13 ता पुन्ना पांगथोलगनी हाइना चीफ मिनिस्टर की सेक्रेटरी ने थादोरपा सेवलमन हाइरकले प्रेस सिंग मनिंग मखा तमने ई पाव फोंबा ngamdaba lamdam amabu karamna ningkha tamal lamdam ni haina lawgaduribano haina CF amasung PD minister karam siamna fongdokre ngasi ahanba Manipur Rifles के banquet hall दा पांगथोपा नेशनल प्रेस डे के थौरमदा अथोइबा मिथुंगलेन ओइकिबा मिनिस्टर क्या काराम श्यामना प्रेसबो निंखा तमनबा ngamdaba lamdam ama haibase साखत खोंथांगदा थिनथरबा lamdam नि हाइके प्रेस की सिनाव सिंगना थवाई खोबाक ता हाफतन लेबाक मियाम गे दमक ता लौरिबा थौदांग सिंग सिंथानिंगाइने पाउमी सिंगी इनकम पिकना फंगबना इमुंग मनुंग पुबगी अवाबा मरकता स्टेट असि कॉन्फ्लिक्ट जोन ओइबना हेन अवाबा मायुकनरी लाइंगाक अमदी मियाम की मरकता अपाम पामदा फोंगदोक फंगी प्लेटफॉर्म असिबु अखोइना ताराइना लौफम थोकते स्टेट असि द जर्नलिज्म की इथिक्स सबचाना ngang सटपदा नाकल कयादगी अथिंगबा लाक्तबा नते अथिंगबा सिंग असि के मायुक्ता अचुमबदुदी मियाम पुन्ना खंगननबा अखोइ पुन्ना होनमिनसि पाउमी सिंग थेंगदरिबा प्रॉब्लम सिंग मायुकनबदा लेंगांगनसु दायित्व लौफम थोई लौसु लौगनि हाइना माकना फोंगदोके डिपार्टमेंट ऑफ पब्लिक Information Public Relation DIPR sin na pangthoki batharam asiga marilena sahi asigi oina department sin piba Manipur State Journalist Award sunitara tar ki manasu yantoki
award asigi oina best editor want national integration and communal harmony da Huelam Pau Pau seg editor Hemanta Kumar Ningombam reporting in science and technology da Sangai Express ke senior staff reporter Laisram Samngau rural reporting da Pongnapam Pau seg sub editor Daniel Sabamam parliamentary reporting da Sangai Express ke political ship Ahong Samam Delkuma reporting on articles da Huelam Pau Pau segi reporter Asim Bebisha reporting on women and central da Sangai Express ki staff reporter Sapam Aruna reporting on public health and hygiene da Pongnapam Pau seg staff reporter Ibom Sayumnam amasung sports reporting da Sangai Express ki staff reporter M Romena Matang Sitna Manasing Panki ngasiga thoramasiga marilenana challenges before the media haiba team da normal oiba workshop amas pangthoki workshop asigi manung sana hariba team asida interaction amasung discussion su pangthoki chumba afaba taunana binam to de akoi jointly fight tamina batarka lai akoi media gi friend lai gi marup lai gi patabu tawradi ekta saigani ngangani unnen tawgani haido yamle appreciate dawi leba gi banaba tawri mena ga leba gi mangana ba fatana ba migi character assassination taunana ba tawu tawta ga di it is not good adu de afaba future da chawun Manipur gi chawkat pa de sinna ba program ko ni thokne akoi jo to say yo kana un personal say ka chu mind do asem fact ko asem truth adu accuracy do e satsana simili taw re ava ta na tala bhava taw re ni sing sum discourage taw ba adu yi sum threaten taw ba afava taw bori last afava taw bina ba lai hoye High Court Bar Association Manipur ki kuntare suba mapokumun thorom ngasi governor Nazma Haftulan atomi mithulin oido na pangtokre Manipur High Court ki complex ta pangthoki ba thorom aduda saruya ki ba governor Nazma Haftulana kumja lising ma chamapan muftra dagi High Court Bar Association na lamdam asigi judiciary ki lamda tawrakhi ba singthaningai oiraba thabak singi damakta thakat ba su phongdok ladun hai matam kaya dagi Manipur ki miyamna tongan ba High Court ama thamba farm dun lakpa adu High Court Bar Association Manipur amadi stakeholders singna hotnaba dagi kumja lising 12 da lehin mangam kre High Court asi laibadagi ngasidi Manipur gi miyamna achumba justice phangwada khudong saba kaya phangle nakalamromda High Court Bar Association na landamasigi mafam kaya da awareness piduna miyam legal gi kana bapiri matam punamakta legal fraternity dalaidiba music na while satabada aran matawridabani democracy da judiciary haibasi yamna maru oiba yumbi makhongne masi khangna legal fraternity dalaidiba music na miyam gi thabak tawgadabani haiki Tharomadu the Law Minister Langpok Lakpum Zain Tekoma Manipur High Court ki Acting Chief Justice and Court Isur Amasung Manipur High Court ki Justice Nobin Susaruyake. The untiring efforts made by the members of before the truth and could see the light of the day with the establishment of the permanent bench at Imphal on 21st January 1992. Having felt the necessity of a separate High Court for the state of Manipur, the collective effort of all stakeholders with the Bar Association playing no small role, the High Court of Manipur came into being in the year 2013. Framework Agreement yauri ba wafam sing miyam da khangalu haiduna Manipur Pradesh Congress Committee na sangsilaba khongjang marilena nangasi ahomlak suba oina wak ni fam kre Framework Agreement yauri ba wafam sing miyam da khangandana thamliba asida center amadi state parliament lengakpu chaibe yaba saikhiba mathakta Chief Minister N Biren Lusingba lengak asi package ka scheme ga khena ba khangdre ngangning ba da ngangduna miyam da namthak tawri haina maral sikre ngasi Framework Agreement ka marilena na phamki ba wak ni famadu kundrapam block Congress Committee na sinna pangai kaithil da pangthoki bani Wakan informadu da CLP Lusingba uriba hanagi Chief Minister Okram Ibobina miyam singnari ba asi koganda ba Framework Agreement yauriba wafam singadu khangan biduna Manipur kaidana ba hona bi haina lengakta appeal tawki loinana hanagi Deputy Chief Minister Gai Khangamna Congress government sing tam nung sinahanda bani haiba maral siraga BJP Lusingba lengak asibu chingi miyam ni yai haina lauriba si laibak thibani haiki loinana singilam singda BJP ke lengakpu taramna ugliba asigi marumda kari leibaki haibadu
khangdokpa mathau tai ukhul satpa matamda tangkhul katanang lona chief minister da pisilakhiba memorandum adu NSN IM gi apa mangaktani maduda framework agreement implement tawbada state government na mateng pangba anoba district sing handok hanba Manipur police commando IRB amadi MR ukhul da thamdaba haiba wafam sing asi yauri haiki Tharomadra saru yakiba MPCC ki treasurer oiriba Suguna Assembly constituency MLA Keranjitna lengak asigi chief minister asi mari ni longba ngangning padangang ningai ngangi haina maral sikhi bagalunena mak na hai Manipur kahining da bagi wakhalonda thungali muivabu Manipur sangan khide haiduna matam dugi chief minister Okram Ibobi ba housing chief minister oiriba N Birena matam aduda thakat pa phongdok ki bagalunena Okram Ibobi bo laipokni mahakidamak Sanagi mitam saduna thamsi haibu wafam phawba phongdokraga Congress party na singtam nuksinadanaba silam ki hairiba si laibak thibani haiki Chama thokpagi saruk tara khapta Manipur jinga hairaga saruk maudra madi Greater Nagaland da adumadu yadre na khalasi yabasu sungam ngamoy akoina yabasu sugya yaroi kuisalak responsibility se yam khalak nan ga do dibni sason paiba si masi cham put natine aruba put ni ne Manipur thuana na same party da leimin nari sanmin naroi habdo sanmin na de la tumin nare masada amama papri mandab nam thibodo kadai dige manam nam thine hai chap chap mane nam thini bidi atai da te makhoi da ki BJP da paiba amang buduni ne special package 하이버가 normal scheme, normal program 시 캔다버시 칸다버도는 낭비버세 레버티버리 budgetary provision 야우다바 annual plan allocation 야우다바 sectoral allocation 야우다바 아두금바 풀 또하나 레비드라 아두금바 패키지 라우토포 스테이트 government 라우토포 마틱 레이테 센터더수 prime minister가 president 칸타나 Government school amasung private school singda National Cadet Corps NCC natraga Scouts amasung Guides ki training lehenbagi bapamba Manipur gi governor Dr. Nazma Haftulana phongdokre wafam singa su Raj Bhavan gi darbar hall da pangthokiba Scouts amadi Guides singda piba Raizya Puraskar award yanthokpa ki tharum amada governor na phongdokibani Manipur State Bar Scouts and Guides na sinna da pangthokiba tharum aduda governor na makata na phongdokibada Scouts amasung Guides singna amat oina hingminabagi wakalun sandokpa danatana National Integration gi wakalun chelali Scouts amasung Guides pu amuk oikrabadi matam supada Scouts amasung Guides oigani haiki maramdi Scouts amasung Guides na self discipline self education amadi self confidence lehali haiki na state adubo ngak sem haibase makhoi ahan ba pandam ni haina sa phongdoki Tharomadra saru yakiba education minister Tesh Radheshyam na phongdoki bada Scouts amasung Guides haibase matam amada lambi mangki bakanda Polestar na lamjing oiduna asuma maiki takpa amama maphamda maingal na lamjing ba adugumna Scouts amasung Guides na achuma maiki da lamjing le loinana haurak ibana harul singa si Scouts amasung Guides singi matau tamduna mating laiba state ama ohenibagi apamasu minister na thamki I went to a camp of the NC a couple of months ago and I came back and I wrote to the Honorable Prime Minister and the Minister for HRD Minister, Education Minister, and I said, why not make training of either NCC or Guides compulsory in every school, whether it's a private school or a government school. Because when you have this kind of a training, you are trained to be disciplined. Scouts and Guides started in Manipur much later, in 1988. But I am very happy that you have done a lot of good service. Yelomi kanana bakanglon CMO ngamkai kanana ba constitutional protection PU amadi miyam gi sakthung marpasing serak PU haiba demanda charai henmagi kongjang sangsinkre kongjang asi Socialist Student Union of Manipur SSUM gi publicity and propaganda gi convener Naurem Tanduranjan amadi Manipur Proletariat People's Democratic Union ki President Namairakpam Mega Sandrana ngasidagi sangsin mahogibani panbayai lup ani asina sangsilaba demand asigi matangda lengak na tha asigi taramanga fabagi manungda mieng sanglaktrabadi ngasidagi pandam fangdri fawba chara henbagi khongjang sangsimgani haina mamangda laukthokhiba leikrabani Kaisampat lai somlerta leiba SSUM gi loisangda chathakiba khongjang aduda saru yakiba
ASSUM gi publicity and propaganda gi convener and Tandoranjanna miyam gi mapung faba hak fangnana bagi damakta laingak ta tham ki wafam thabak oina pang thorok tabana khongjang asi sangsen bani matang matamna yarak tabadagi mangjil thana miyam gi damak thawai faba thadurok pa yai haiki English ngani amagi June tarani pana miyam gi Manipur gi ngam khai kai bi yaroi haina miyam na hauki ba ihaugi matamda miyam gi damak kaisum sangda laikiba ngasigi chief minister asina Yelomi kanjanaba kanglon semu yadaba laibak thibani haina su penaba phongdoki matang matam yarakta taragadi thawai fawba mangjin thana miyamgi mamangda kathoknaba sem chaduna lei asungmlaba Manipur lenga ki miyambu thawoidaba miyamgi khunai asigna khandaba thongasi yamna laibak thingai masangni honorable chief minister asi mamang thakta jun taragani panda Manipur gi ngam khai kaiba yaroi haiba thodok amada kaisum sangda fawba lairuraba misak amani haiba misak asina lenga ki mapi mapa oiraklaba maramna Manipur khunai gi damakta kariguma khara torakani haibagi thajaba du leijarambani adubu ngasidi mahana luchingba hek oikibaga victim oikiba mahak masa na fawba asumlaba Manipur gi ngam khai gi matanda kariguma fa amata phongdokhidaba amadi yelhomi kanaba kariguma thorang thoksin amata pakhaitaba haibasi yamna laibak thingai masani Tribal Research Institute TRI gi matik saba deputy director athuba matam da hapkadabani haina All Manipur State Union MSUna sangsulaki ba khongjang gi sarkam oina ngasi so ivoton sana Girls Higher Secondary School da school asigi mahiru singna wakani famsa thakre Hiramasigi matang da MSU gi Vice President Peter Leicester na phongdorpada MSU na sangsilai ba khongjang asigi pakumoina deputy director hapagi matang da tangdang ba ama November 12 da khangalagani haina Tribal and Hill Areas Development Minister N Kayasina MSU da khangalapa laikre adabu ngasi November 13 Europa phawada mainaba singna wapama mata kangthorok ta bhaibasi hakchina lawi Deputy Director hapagi matang da tongan tongan civil organization singna su communal oiba mawongda ihau sagat pidanaba honamina si haina phongdoki loinana MSU na matam supada misang sangga laijetaba singi amasung asumbagi damakta lepkani haina su phongdoki CSO organization myam singna lana communal oinaba shlaiba aduga court na pigirba verdict amu court na tagraba rai amu honor tawdaba adugumba vested organization gi type ta mioi kharna injal laga communal saganaba honor bido tawbidanaba MSU gi site haijari aduga lebak masa tana niyom chumna afaba thabakta punna chagotna baidamakta ngasi MSU na thonglawna hangduna leiri aduga justice phangribaudi haiba thabak sigi justice phangribaudi MSU na sangjallakani Dingku road ki lambi ki na yetta lairiba singna ain kaina paisnuna thamliba yum sanabagi masak sing nong lengoi laibak yot namasung sekna singba sing asina lambi sathuk sachinda khudong sadaba kaya mayuk na halle maramasina mainaba singna ngasidagi tharaga mit humni fawbagi manungda lokthokna na PWD ki sirulamana khangalakli karigumba hariba matamasigi manunda lokthokta tarabadi home department ka loinana lokalakpa khongthang da thorakpa afabadi ki daida punamak masa masana pugadabani haina su paujilakli Songtham IBMSA Devigi Singningai with Missy the Senaba Sing Serak Piu Hydra Kaisampat Lemazam Leka community holder Wakani from Satakre Wakat Mifamadu JS against the brutal killing of CS IBMSA Sin Sataki Bane Wakat Mifamaduda Lake Drabiki Lekai Mia Mamasong Imanung Nasap Yaki JSC convener NZ Sawa na IBMSA si Kangmo my snam Lekai the Leba Langpok Lakpam Nabakanda Singha Kob Amad Mayum Pandu Nalibani, Tasaki Tang Tarahunduida, IBM Sasi, Pressure Cooker, Pokhai Bedagi Sok, Lehidun and Nupa Mayumna, Hospital Pokalabatunda, Nupi Mayumda, Phone Tauraki, Nupi Mayungi Imanuna, Yang Lubada, Nupi Adu, Main Sapo Eramki, Asugumba, Siningai Webamas Missia Citizen Riba, Musing Faduna, Jerak Puhaina Fungdoraki. Wakani from Pamliba Musing Aduna, Chief Minister and Birienda, Memorandum Pisin Basangani. Haibagi pau fangbadagi Imphal West Police ki personal sing laktuna mapam aduda ngak senduna thamke khwaidai luribati postmortem toramdaida sonda natraga hostal la pukhalamdaida sumain tawrena khoida piram manati moina pukhalaga toramba thabak tudida ngasagi amuksu mapam du changaga mabung singchine jengjage haba mi amade na changan da bagi doctor ki permission amasu pidadana admai tawna watho du le reporter khoida hujik phangma leite tawriba goto na duda ai koina chatpa kanda hujik pokhai ba kaino su uba phangde awna punama mayam si yanga postmortem degi henweti sport inquiry duda phangiba mayam duna madune na maru oina lawi
India ki President Lak Liban Nabi Batang Kun Mathoida Manipur Lak Kadu Liba Asi Korkom na Ating Batamle Ating Batamagi Kongjang Asi Punamagna Mapung Fan Sokat Piuhaina Lona Tinkraba Korkom gi Media Coordinator KSS Yohiban Tadorapa Chirulaman Hairi President ki Kongsada Si Ating Batambana Maram Oiraga Nabi Bakun Mathoy Ayupung Taruktagi Hauraga Matangi Namit Tang Kunitoy Ayupung Nipan Faba Manipur Sinbatungna Pung Kuntaruki Zenen Strat Lautok Le Hairi Zenen Stride asina tangai fadaba anayek lining lyson media water supply electricity fire service kamay na basing githabak thorum singdi konsiloi hairi Imphal jiri lambi ke Tamelong district manung sanba civilong da laiba nung dalan mapa da saba chara thong tekpadagi pandun lediba gari driver sing thauba driver sing amasung handyman sing da hida langthak amasung sana thaknabagi polam sing gi mateng pangkre All Manipur Road Transport Drivers and Motor Workers Union gimiyang makada All Jiribam Road Transport Drivers Union amasung Tamelong District Motor Transporter Workers Union nungba gi lusing basing na mapamadra satuna pandun lediba singi awabi yang sinbagalunena hida langthakip mateng sing pangkibani Union sing adu gi mil sing aduna thong semjin liba amasung lambi semjin liba sing da thong adu ataba matam da semjin bina bataksen ki thong sem liba sing nasu thong adu tang taranipan fawada gari lan thong nan sin yanaba sem gani haina thajaba piraki su hairi Imphal District Police nangaseyo okram suthekta coming operation sathaduna verification tawkhre Imphal ASP lusing makada Sathaki ba coming operation aduda mapamadu laiba mi samnga yangkai verification sathaki madugi manungda nupi sani su yauki makhoi gi manungna singna ba mi taramari makhatana wahang pahong naba irilpung police station sinakre hairi ngasi sathaki ba coming operation aduna taruk saba sam rifles ki personnel singa masun nupi police sing su yauki Hauzi matang saida break matang laujage break matungda ngasidagi New Delhi da haudoki ba numit nini gi subna sathagada ba taranthoi suba notice business summit ki pau amadi Manipur ma sammaling tongan tongan ba I pau singidamakta impact news peming ta dalai view break the game sun hanjarake break matung taram lausare hauzi makhata ba pau da numit nini subna sathagada ba taranthoi suba notice business summit ngasidagi New Delhi da haukre Hariba summit asi awanopok India gi lalolitik hena pakthok sauthok na bapandam da pangthokpani summit asina infrastructure public private partnership ki connectivity hengat anaba skill development financial inclusion tourism hospitality amasong food processing in lamda services sector development hengat anaba ahen mamiyang thamle summit asi Manipur state partner oina Indian siamba o commerce na sinmani haudopa ki thoram da wangang na duna Union Minister of State Independent Search for Development of Northeastern Region Donor gi Dr. Jitendra Nahai awang no pokta hauzi fawba khangdriba potential kaya lei aikoina sakhangdriba potential singasi khangnana ba honaduna lamdamasi chakhotna ba honagadabani Thoram masida Manipur ge Commerce Industries Minister Tes Biswaji Nahai Manipur asi khanoko Asia gi gateway oirlaba matamda state asigi laluritik yauna tongang tonga sector singda sakhot pupur lagani mang nahai Imphal fawba gi rel lambi lalibi English ni taramapan fawbada mapung phan lusin mangam lagani loinana Manipur asi handicrafts amasung textile industries ki potential marang kan lei haina mang na makhata na fungdoki Myanmar ki hospital ama da laying ma ngamlaroi haidun Imphal da laying ba purakadaba nupi ama Mori hospital da doctor singna laying badagi fabang ngamkre Mori gi miyamna Mori hospital gi khusu khulai ama di awara passing mention biu haiduna lengak ama di maina basingda haiki madu thabak to onthorok trabanina minister MLA singna matungda hospital asibo yengsin ba lakpiganu haibu wafam sing su thamlakli Myanmar gi tamu namfalong meoma 13 dagi Sita Pokrel Kobi say kontra surabinupi ama Myanmar da laiba hospital dagi laying mangamlaroi haiduna numidang Imphal gidam Mori de thongki Mori de thongbaga Mori hospital da hana posinduna doctor sina laying badagi fagalaktuna wari sana ba phawang ngamlakle nupi adu masa fagalakpadagi imong manungi musingna mayum ngasi puthakre hairi
वो मेरा बीबी का थोड़ा तकलीफ खराब हुआ था, वो बर्मा हॉस्पिटल में रखा तो थोड़ा डॉक्टर में अभी इलाज करने के लिए थोड़ा मुश्किल हो गया बोला है। हम इसलिए इम्फाल ले जाने के लिए सोच रहा था। इम्फाल जाने के समय में ये मोरे के रास्ता से आना पड़ता है, तो मोरे हॉस्पिटल में लेके आ गया तो अभी मोरे में इलाज किया तो अच्छा हो गया है। वो मोरे हॉस्पिटल को मेरी तरफ से बहुत बहुत धन्यवाद। Future University Challenges and Opportunities for Relevance and Excellence Hybrid Team the Ministry Satagadaba East Zone Vice Chancellor Smith Hayangdagi Manipur University Hauragani Lebak Asiki Kwaidaki Sawa High Education Body Odiba Association of Indian University AIUNA Sindana Pangta Kodri Mid Asi Manipur Governor Dr. Nazma Haptulan Haudulagani Wafam Singas Manipur University Vice Chancellor December the Palmis Unabada University Asiki Vice Chancellor Dr. Aditya Prasad Pandey na Fongdokibani Higher Education da Ladiba issue amasung challenges singi matangda khanabagi tanja fangbata natana Higher Education gi lamda Ladiba lusingba singi kholausu mainaba sing authority singda yohonbagi tanja adu mifamasina piragani haina AIU gi President Professor PB Sharamana Fongdoki We want India to take the lead in the eastern region as well as for the world at large in the areas of science and technology and national development. And this requires a focused attention on higher education. Higher education, in fact, is the backbone for developing the new India, India of our dream. And therefore, it's very important for the Indian universities now to revitalize higher education. Varas Sansa Nigam Limited BSNL Infal Sidnangasi Telephone Adalat Ama Telephone Babangi Conference Holder Pangtokre BSNL Landline 3 Amasung Mobile Services Ka Marilyn Pandulerapa Casing Lushinabagi Pandamda BSNL Infana Adalat Assistant Mane BSNL Gi Customer Singna Labor Problems Singadu Mailnaba Official Singi Matenga Lunana Lushinaba Thoramasi Pangtopani Haina Junior Accounts Officer CMDS M Koidengna Fongdorakli Masigi Makha Tabada Athuba matam the district thak ta lok adalak amasu BSN lasin na pangthoragani haina koide na makata na fongdoki postpaid connection pai biriba landline mobile CDMA e-video so many alekre arum koi gi outstanding leiba mayam se koina sigi telephone adala sigi mateng loga koina collect tokba from the year 2004 adai dagi 2012 gi disconnect togiba amount di various ya makhan khalere dising tara kun nimfu yang ke even lakhs pu leire tamna koi collect to kone dum Haukiban nabi mapandagi hauraga namitara nisuna satagadaba connection to sab haiba nationwide campaign sarkam oinangasi Thawal district ki wangkem kendra ki manungsan leiba Faudel Moirang Pali community hall da nomagi oiba legal awareness program am pangthokre legal aid clinic Faudel na sinduna district service authority lamjing makha du sinba legal awareness campaign aduda advocate Muhammad Zakirna right to food right to education right to health MG Narega gi matangda resource person oina wangangki awareness program adu da CGM Thawal A Sant Devi na fongdu kibada tharamasi National Legal Service Authority na lebak asigi khungang singi maphamda laiba ain gi mateng darkadi oiraga sel tingna ukil nek pangamjada ba miyamna ain gi mateng lemna phangana gi panda da fangthopani haiki miyam gi dam mangkraba hak sing phangna ba honabada khungang gi hangliba legal aid clinic tagi mateng lobby su haiki Miss Manipur 2017 lakliba December mapanda pangthoknaba contest asigi advisory board oriba state level Miss Manipur committee na ayaba pikre beauty contest asigi audition na tha asigi kontarukta pangthoklagani haina so Miss Manipur organization na fongdorakli hiramsigi matangda wahemam laikai da leiba protection and preservation committee Manipur PPCM gi office ta pawmis ngunabada state level Miss Manipur committee gi member lauremam nganbi na fongdorapada pangthokodrba beauty contest asigi ahan sarukta tangai fadana contestants khodimak na magi forup ki oiba nat ki fizol set sadana saru yagadabane contest asida hana semdoklaba wahang hangbagi matakta khudak ki oiba wahang kayasu hanganingbagi apamasu sili langliba singda pokta pikri hairi loinana Manipurda khundariba forup khodimakna saru yagadoriba contest asi pangthoknaba honabada ban strike na singbasu tawbidanaba appeal tawrakli Manipur da leriba jat singjigi triben gi tangkhun oisanu
kabui oisanu makhoi gi nupi singi oiba fijetu da announce tawbiba amasung maitei pangan oiragana maitei pangan gi nupi singi fijon da announce tawbiba du pamjei miss thopi ga doriba isa singduna su yamna section ba firon ga loina na yamna phajaba mamong da world da phawa yaba dugumba mamong da sepiraga nat ki oiba culture gi oiba adugumba line amada phajana chathaja haningi Numitaran isum satharakpa 10 days training come workshop on self defense for women gi program nga solution kre yes kula women's college da hauke banabe matare tagi satharaki training program asi hulla sindam sang kaisam thong sponsor tawduna women's studies center in sinmani Manipur State Commission for Women gi siafasan Dr. K Sobitan losin gi tharmad sar yaraduna hai kunai ama sapatpada nupi khakta na yade nupa nupi punna nupa khakta na yade nupi nupa punna sapat bamatam da oigani nupi singda nupa singna support pibiraba matamda nupi na nupa gi damak amadi khunai gi damak thawai ka thok pangam gani haina su fongdoki Salibanabi Mathas ke Kundagi Kunifan Pava Goa the Pangtokadurabani Punipalak Suba International Film Festival Manipugi Kalsa Masung Shenemabu Udanaba National Film Development Corporation NFDC Ki Kangalakle DC na Kangalakle Ngasi Usahol the Pangtokiba Pang Famamada Critic Association Manipugi General Secretary Heroes Nahai International Film Festival Asiga Marilena Makhatana Fongdokibada Film Festival Asibu Manipur ki Cinemabu Saktak Naba Asoba Tanja Ama Panglabasu State Government na Delegate Anikak Tabagi Pibam Daladiba Asidagi PN Wafamsu Fongdoki. Tuan Tomba country singi filmmakers sing adigi festival directors sing mayam sing solo elang sida thanadori ni na koi Manipuri cinema sigi problems e kadai da kari no adigi akoi si atokba country mo koi tribe torga adigi moi production grant na koi cinema putok biya bra habi adum bagi yam fajalba keno ma koi da phangdori ni ado sigum bagi keno sida moloi na initiative adi koi film forum Manipur na yam chaup initiative ko lobi da gati am ke na koi hosiki focus tawli ko koi state focus state ki hosiki koi khudong sa bse masi soidana phangmangam ne na khal Scholarship for study in the UK Haiba Hiramda Nomagi Oba Talk Fang Tokre Thoromasi British Council Amasong Commonwealth Alumni of Manipur Puna Sinduna Rims Jubilee Holder Pang Tokibane Thoromasi Gamari Lenana Globalization of Higher Education View from Northeast India Haiba Timda panel discussion Amaso Pang Toki Ngasuke Thoromaduda Manipur University Amasong Rims ke former Vice Chancellor Dr. NG Bijoy British Council Gimihot Dr. Mausumi Mondal na Saruyaki Sayesig December Kulumdode ki Taranipan Suba Rupmahal Artist Memorial Drama Festival Sunitarated Open Category the Pangtulkani Hainam Rupmahal Theatre Nasirulaman Kangalakli Masida Sar Yaning Theatre Group Singna Lupali Singamaga Lunena script copy play synopsis copy Lunena play Duki copy Nipan Puraga Rupmahal Theatre Office da Lalibadi Sematara Fabaki Manungda Pishilak Nubasu Kangalakli Handak Pangthoki Bamanga Suba Pansite Mikhalda Mai Pak Labakaino Gram Pansite ki elected members singi Ahanba Gram Pansite Mifam si Pangthokre Mifamadu Kaino Thongkong Community Hall Pangthoki Bani Kaino Gram Pansite ki Pradhan Ngangom Sobanana Lusingdana Pangthoki Mifamadu da State Plannings Amasung Tongan ba State Budget ki Matangda Khanenaki Rotary India Literacy Mission ki makhada ngarang dagi haukiba namit nini gi oiba thesis training program ngasiloshin kre hariba training program ase Rotary Club of Imphal amasung Rotary Club of Polo City Imphal na sinduna Mamtri Pukri da laiba Rotary Multi Service Center da sathar kibani Education gi lamda laiba masak naiba mioi kaya na training program adu da saruya ki amasung education ga mainaba Hiram Singh the resource person singna lecture PK puna ozani punipana training program adu da saruya ki
Manipur State for Literacy ki member Orambi Advisory Board ki member Orambi Manipur ki masaknari IB Sanjian Bam Bhanumati Devi na haukiba nabi matarama to the Lake Dabada Advisory Board Manipur State for Literacy ki member Singh Yauna Directorate of Language Planning and Implementation Manipur na Thadorapa Cheula Mada Awaba Nuaita Fongdorakli Hadak Ahumlak Subo in the Tokib Ising Sound Yang Community Hall Kongyang Bam Moirang Them Lajuam Lekai Sendra Rota Relief Camp Hang Diba Imung Yankaida Noma the Sandraba Yadra Polam Sing Tengbang Kre Tengbang Adu Moirang Assembly Constituency Gay Youth Congress Committee Amasung Youth Empowerment Society Yes Kapuna Kusamaduna Moirang Assembly Constituency ex MLA M Prithviras Kimi Makada Tengbang Kibani However, Marak Sing Tham Lekai the Labor, Kanala Jitrabi Haksang, Pipam, Mimanadrabi, Mama Masada, Ngasisu, Makata, Namating, Pangdarkli, Ngasi Education Minister Gi, Kutangda, Swing Mission, Luinana, Seluni Lupali Sing Kuntra, Mating Pankre. In follow Wis Gadaksanasu, Selgi Mating Panki, Luinana, Singmerong, Serau Sing the Labor, Case, Karnazin Amasung Sinamedagi Bikram, Mayang Bamnasu, Sing Hawaii Sing Mapolam Kaya, Mating Panki. Hauzik ngasino magi basana bagi pauda Thangjam Bir Sandra masung mai pak pe memorial kunithoi suba nupagi winners cup ta United Khazim Brothers Susampurna winner ibangam khre ngasi winners cup asigi Khuman Lampak artificial turf ground single leg ta sana ki ba final match aduda United Khazim Brothers Susampurna atopum FC Thawalbu sudden death ta Panjal Mari ahumda maiti ba piki Ngasagi match asita sana ki batim animak matang sahida amfana sindana pangto kadaba Manipur State League ta saruk yaragani All Manipur Football Association amfagi mi makada pangtok liba football tournament sida Manipur ke tonga tong district sing da sana ki ba Super League winner oikraba tim taramathan saruk yaki Bavina Healthcare masung Hospitality Industries Private Limited ke senang makada Tournament asigi winner the trophy galune na sel gi mana lupali sing yang kayamade runners saptana trophy galune na sel gi mana lupali sing kunmanga gi senpam sing kusnaki Saliba sayi asigi nabi makul mathwade gi pangthokpa hawudri basangai festival gi sargama oina Manipurda international Githakta polo tournament ama pangtholagani ngasi Imphal gi mapal kangjibung da pangthokiba pangmising unaba gi tharoma du Manipur Horse Riding and Polo Association gi president Aisun Dilip IAS amasung association asigi masak naraba mi kayana tharoma du sar yake satagadori ba international polo tournament sida Argentina England Morocco USA amasung India gi polo team A amasung Manipur gi sanaru sing sem India polo team B hariba polo team taru asina sar yaragani Satagadrib International Polo Tournament asida Manipur dagi haukiba polo masana sibo malem asida naidana lehongnaba miyam na pungning thawat pibagalunana miyeng tabiduna masana sibo thawai hapi haina ngasi pangthokiba pangmisnguna bagi tharam adu da sar yakiba association asigi president wapamasi lamnamasigi sana ba pamta miyam da appeal tawki International Polo Toro Pase, 100 Kisina 11th Manipur Polo International 2017, Aidana Koi Hamze, Tarik Punitoi the Gi Hore Haraga, inauguration she Honorable Chief Minister Tawigani, Tankumapan 29th November, the Lusin Jagani, when Honorable Governor the Koi request Hazagre, consent PBU Haidana. Sangai Festival itself also Magi Yam Napaktok Sandorapa, venue Yamakpa, Manipuri tourism in Matang, the culture in Matang, the Paktok Sandorapa, Ama, Lai Handaki say, Yoma, Masida Kogi Polo International Sisu, Yam Namuru, part and parcel. Rio Olympics ta Indian Women's Hockey Team ki captain Oikibi amasung Salibasay City Asian Women's Hockey Cup ta Nupi ki champion Oikraba Indian Women's Hockey Sanaroi Pukrabam Susila Sanubu ngasi haraufte yamna okre ngasi Manipur Hockey na Sindan Kamalampak Hockey Field da Taran Opaki Thorom adu pangthoki Manipur Hockey ki President Sri Basudev Amadi General Secretary H Sunita Galunena Manipur Hockey Masanaraba
मियोई कयाना थरोमद सर याखिबगलुना थांबे हिजम देवाल लेकाइदगी पी श्याम कुमामदी लता देवी अनि की मसानुपी पुक्रमम सुशीला सनुद असम खोदोल पोट पीदुना सानरुसिंगी तुंगदा लाकदबा हॉकी चैंपियनशिप कयाद सर यादुना मणिपुर की मिंगसर पुरकपगम ओरसन हाइना सानरुसिंगी पुन थवटकी इंडिया के अटोप स्टेट सिंह हॉकी मसान असगी एकेडमी कया लिंगदुना अफब सानरु कया पुथोकनब होनरिबा असगोन मणिपुर की लेंगाकनसु हॉकी मसान असगी एकेडमी अमा मणिपुर द थंबिरबदी मालेम के थाक मणिपुर दगी अफब हॉकी सानरु कया थोलकीगनी हाइब वाफम असि सुशीला सनुना ngasi पांगथोखिबा मापु तराना ओबगी थरमदुदा फोंदोखी आई कन होनागी जिम द पुंग अनि अहुम मरी जे दुम आई कन होनागी अदु मथकता आई स्ट्रेंथ ट्रेनिंग तौदना खोतना ऑपरेशन तौदबिद आई ओलंपिक से सनाबा यावगी बने ओजा म्यामना जो हाइने सी गांगदी रियो चप यादो मानद्रे मे बी नेना कायोदी मागी एसएल टीआर ओरगमिना अदे मोय टूर्नामेंट हलक मतमदा एसीडी याम थिना इंप्रूव होरमे सीडी कैम तौद्रे सनाबा यानी खोनी अदे आई हार्ड वर्किंग दो उबुदुदा सर होइना कैप्टनशिप से माइना पीगी बनेना खंजे आइंगदा बेबी सुचित्रा जूनियर गर्ल्स फुटबॉल टूर्नामेंट ईस्टर्न स्पोर्टिंग क्लब वांगकई माई पाखरे कोमल लंपाक आर्टिफिशियल टफ ग्राउंड सानकिबा टूर्नामेंट असगी अनिसुब लीग मैच अदुदा ईस्टर्न स्पोर्टिंग क्लब वांगकई की हाइथोई सिंथोरब नुपी मसा सानरुई सिंगना कोनुंग लैका यूथ डेवलपमेंट क्लब पैलेस कंपाउंड बु याम लाक्सन पांजल मंगा सिनोदा माइथीब पीकी ngasi मैच असिदा माई पाखरबा ईस्टर्न स्पोर्टिंग क्लब वांगकई नुपी मसा सानरोई एम पेमिलाना मैच की निपान अमसु यांखई मपन सुब मिनट सिंग पांजल अनि अदुगा वी वाईफाई ना हेट्रिक फंकिबा पांजल अहुम अदुना मैच असगी तराने पन यांखई मथोय मस यांखई सुब मिनट सिंगदा सनखी इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन की मियांग मखादा सथरिबा फुटबॉल टूर्नामेंट असिदा इम्फाल ईस्ट की मनुंग सन लैबा फुटबॉल टीम अहुम न सर यारी थास के तरामा पंदा सानगदब टूर्नामेंट असिगी अहुम सुबा अमदी अरोइबा लीग मैच दा सोशल स्पोर्टिंग क्लब सेक्टर अमसुंग ईस्टर्न स्पोर्टिंग क्लब वांगखई अनिना नुंगथेल पुंग अनिदा लंबा तौनरगनी इम्फाल की मपाल कांगजीबुंग सानगद्रिब सही इसकी तरामथि सुब मणिपुर पोलो इंटरनेशनल लिसिंग तरा जरे टूर्नामेंट मालेम की लेबाक मरी अर्जेंटीना यूएसए मोरक्को अमसुंग इंग्लैंड गलुनेना इंडिया टीम अमसुंग बी यावरगा पुना पोलो टीम तरुन सरुक यारगनी हाइना मणिपुर हॉर्स राइडिंग एंड पोलो एसोसिएशन सिरोलमद खंगलकली लोनेना लमनमसगी मियामना हारिब थरमस मपुंग फानविनबसु पाउजेलकली हौजे अरोबदा मोरबा पामन पिजरी कैबिनेट मिफम लोरगा तमेलोंग की हलक की लंबी लेखिद्रबा आईआरबी के पर्सनल अहुम की इमुंग मनुंगदा लुपा लाख कुन पीरगनी हाइना चीफ मिनिस्टर बीरेन फोंदोक्रे मीडिया की थौदांग थागलदुना निंखा तमा मीडिया लेथिब मखै सफर पुरप ngamloi हाइना मिनिस्टर कराम सियाम फोंदोक्रे जुडिशियर की लंब तौरकी सिंथानी थबक सिंगीदमक गवर्नर नजमा हफ्तुल्लाना हाई कोर्ट बार एसोसिएशन मु थागब फोंदोक्रे अमसंग फ्रेमवर्क एग्रीमेंट यावरिब वाफम सिंग मियाम खंगलो हाइदुना मणिपुर प्रदेश कांग्रेस कमिटी ने लेफ्टना संसद खोंजंग संसले